Arambai News Guwahati da Maitelon gi pau tabiriba singbu ihan handumakta da chingangbam Sujitrani na khurumjari hujing asigi samlappa maruba pau sing lobirase Assam sen batungna COVID ki mayokta changsinduna lakliba lanjang asida handak marak kumai fiyongi matam oikiba sina achouba ayetpa ma oirakle handak kharani asida state asida COVID case hengalakpagi report lakle Assam dangarang COVID ki anova positive case chaniga marphumdoi phangki marina laikhide amadi haukiba pung kun mari asida state asida COVID ki anova positive case chaniga taranithoi phangki amana laikhide Hausigoriba Assam gi COVID ki pim asida center nasu mideng thamlakhibaga loyana matik chana action amadi chection thorang sing paikhatnaba state authority da warning su pirakre Assam gi Barpeta amadi Kamrup Metro se COVID case wangkhalakpaga loinana positivity gi changsu hengalakpadagi districts of concern oinasu lauthokre Haujik ta phangba pawgi matungina state asigi school 19 dasu COVID positive oibagi case 35 nauna thengnakre masigi manungda oja 18 amadi maheiroi 15 yauri ngasi Jaribon gi Moglan khunda Khuman Publications na Khaidem Sajona iba aigi chanabibu Laishram Khogena Bengali da handokpa Amar Shreyas 3 amadi aiba simaki habadi Laishram Khogengi Bhakta Singhi oiba lairik Ekadasi Mahatwa kauba lairik ani asi Laishram Kulachandra President amadi Asem Mani Singh na Chief Guest aduga Maimom Santi Kumar amadi Sukumar Singh na Special Guest oiduna phongkre Thoromgi aroibada Subramna moderator oiduna Sahityagi oiba thorom amasu pangthokhi Asigi thoramasi Karam Jadumanina conduct tauki COVID laichatna maram oiduna Manipurda laiba mahiloisang sing thingduna larik tamba leptuna lairingai marak asida lona school hanglamba singi matakta chap chawa action lokhatlagani amadi COVID laichat asigi anoba delta variant AY4.2 India dasu yoroklabanina variant asidagi ngakthoknaba Manipur lengakna chection thorangi thabak paikhatpa haure haiki Wafamasi ngasi National Unity Day amadi Sardar Vallabhbhai Patel gi mapok thoramga iroinana motorcycle rally lamthabagi thoram amada Manipur gi CM N Biren na haikibane Panba yai haukiba pung kunmari asida Manipura COVID ki anoba positive case humphu humdoi phangki amana COVID namaram oiduna laikhide Manipur gi apunbagi saktam thugainaba singnarakpa khudingmaki mayokta UCM na matam pumbada lepli kanagumba phurup natraga kanglup amatana iramdamasigi apunbagi saktam thugaiba yaroi haina ngasi UCM na sinduna Maipa Banquet Hall Palace Compound da pangthukiba one day discourse on Manipur integrity ki thoramda president ki warol piraduna Joy Chandra konthaujamna phongdokhi Jenims ta hujik MBBS ki seat chama leriba sigi mathakta ahenba seat yankhai aduga Churachampur Medical College sana MBBS ki seat chama hapkhatlagani haina Manipur lengak na kyarak lauthokrabasu ngasi phawba hapidaduna lakle Manipur High Court na English ngani kunma thoi kunithoi da hengatnaba lengakta hairakrabasu ngasi phawda thabakta onthoknaba honabidri ngangthokiba wa ngaktuna Manipur lengakna thabakta onthokpiu haina Demand Committee of Upgradation of MBBS seat ki General Secretary Johnson Kamaina ngasi Manipur Press Club ta pangthokiba pawgi mifam amada pawmisingda phongdorakhi Amzugi nauna thaupugadaba sing lauthokre nauna khalaba Amzugi President Wangkhemcha Samjaina preside togduna phamkiba mifamaduna Vice President oina Sangai Express ki athokpam jiten General Secretary da ISGB gi KH Nauba Joint Secretary da Kangla Paugi A Birjit Treasurer da Ekhoigi Panthungi Leimapokpam Sanjit Kumar Press Club ki Secretary oina Liklam gi LC Pritam Publicity Secretary da Morning Bell gi Priyo Achom amadi Secretary Administration da People's Chronicle gi Longjam Eristronabu khanki Sanamahi lining hingat hanabagi ihauda matamamada ningthau amadi Brahma Savagi Chirak Phangkraba Ipa Ipu Singbu Ningsingbu oina Taret Suba Cultural Revival gi thoram ngasi Southeast Asia Cultural Organization SICO na sinduna Luwang Sangbam da leiba Ima Panthoibi Sanglenda pangthokre thoram asida State Asigi Education Minister Sorok Khaibam Rajen Langthabal Kendra gi MLA Karam Shyam amadi SICO gi President Nongthombam Govardhana Maroiba Mioising oina Saruk Yaki. Ngasigi thoramasina cultural revival singi photo da lay kat haikat lekat tamkibaga loinana miyamna ikai khumnaba utkhi amadi nat kyoiba thoramsu pangthokhi.
Patriotic Writers Forum Imphal na sinduna Tayenjam Mani na iba radio drama gi lairi Award 1 lakh Manipur Press Club Imphal da phongkhre. Art and Culture Department ki Director Ngangom Uttam na Chief Guest amadi Forum gi President Naroibam Khambaluwang na preside tokiba thoramasida Professor Sarat Chandra Longjambana lairiki maramda marik chumna nainakhi. Saknaraba aiba Dr. Thokchom Chandra, Dr. Nirmala Rajkumari amadi Imakhol gi President Dr. Gunachandra Singh su thoramasida saruk yakhi. Ngasi ayuk lining tho khamlangba sanglenda moirang leirak meira paibi amadi Scheduled Tribe Demand Committee Manipur anina pullaga wakat mifam ama phamki. State lengak na mitaibu ST list ta chalhanaba recommendation ama India lengak ta athubuda thabinaba wakat thangatki. State lengak na recommendation tawdaba haibasi lengaga sina lamdamasigi mitai singi interest ta thausadabani haina lawroidabagi maram leite maramaduna state lengak na mikhalgi maraksidasu issue asibu maroiba issue ni haina lobiduna recommendation thabiu haina W Anand Maitai Secretary Publicity na phongdorakle. Arunachal Pradesh ki is Kameng Turel gi ising naiman badagi ising musing muramba du tapna mahusagi phibam da amuk lakle hairi. Turel asi India madi China khaidok liba Megmohan line gi khad leiba Gori Chain Singsangi makhad leiba glacier gi pat amadagi horakpa turel ne. Turel asi gi hopam maruda lekhom leinang ning khairakpadagi asumna motpa oiramgani haina thajanari. Hariba is Kameng Tricky headquarter Sepagi Manak Nakna ising de leiba Jeevasing Maroina nga kaya sina taukhulakpadagi mafamasigi miyam mipainarurabane. Chahi ama hena school kadana online class tawduna leiraklaba matung hayeng November amadagi Meghalaya da class 1 dagina 5 fawbagi primary section gi school amuk hangdoktuna class amuk hawgodoriba asigi mangoinana angang sing school da thabagi matangda mama mapa oibasing amadi oja singi marakta thaningdaba ani thokna chingkhainarakpagi phibam ama uba fanglakle. Angang sing vaccine kapthoktana school da thaba haibasi mama mapa singna yamnamak jingnajari adubu nakalamaramda authority amasung oja singna de virtual environment ta leibagi mahutta physical class tawduna angang singi oina hena phai hairaduna lenga ki thorang asibu oja sing amadi school authority na taramna oklakle. Toigum song mahigasina angang singda hena laina sukningai oibagi wafamadu mangda thamlaga jeksin thorang ngakna amadi lenga ki COVID SOP sing ngak paibasi school singi oina tangai fadaba amani haiba wafim asidadi oja amadi mama animakna yaningle. Mairoi Kudimak sel thungi pibam phaba natte lairaba angang singi oinadi school kaba sina khudong chai maramaduna virtual class tawbasidi saruk yaba ngamdabasu kayani haina oja singna mot phongdorakle. Hojik Rome da G20 summit ta saruk yariba India gi Prime Minister Narendra Modi na maki speech da mathang chahi habadi English ngani kuni thoigi loirakpa fawbada India na COVID vaccine billion manga puthokani. India na vaccine crore chama supna taruk hena kapthoktuna lebagasi anoba puwari ama semkibasi malem gi oina singthaningai ni su haiki. Saudi Arabia na lebagasi da leiriba Namibia gi ambassador bu masagi mareibakta pung nipunipan gi manungda hankinaba warning pirakre. Namibia gi ambassador asina Saudi Arabia da leiraga chathakiba thong kaya da pendabadagi mareibakta hankinaba hairakibane. Malim gi leibak kiana warning tawrabasu Myanmar lanmina khungang da chatuna khunja singi mayumda changduna khunja singbu phu chaiba otnaiba kaya leptana chathari. Lanmina otnaibadagi khunja kayadi mayum da leiba ngamnadraduna numidang athingba phawba khun thadoktuna koichen chenari. Aroibada ngasigi tentakpa maroiba pau khara. Tripura gi native loan kokborok asi third language oina CBSE gi syllabus ta chalhankhre. India da pikliba angang sing sibagi changda khwaidigi nemliba state Mizoram na oire. Assam da su African swine flu gi akiba Udalguri district ki Khoirabari da laichut asina maramoiduna ok yankai hena sikhre. Uttarakhand da lambi accident thoktuna tarahumdoi sikhre aduga anina phibam thina sokre. Tamil Nadu gi CM MK Selina ngasi hospital da jatuna handakta Dada Saheb Phalke award pidunai kai khumna khraba hojikna masangamdaduna
ꯂꯥꯌꯦꯡꯂꯤꯕ ꯑꯦꯛꯇꯔ ꯔꯖꯅꯤꯀꯥꯟꯠꯀ ꯎꯅꯈ꯭ꯔꯦ꯫ ꯄꯤꯑꯦꯝ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ G20 ꯁꯃꯤꯠꯀꯤ ꯅꯥꯈꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯅꯤꯁ ꯀꯥꯎꯟꯇꯔꯄꯥꯔꯠ ꯑꯦꯗ꯭ꯔꯣ ꯁꯥꯟꯆꯦꯁꯀ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯉꯁꯤ ꯒ꯭ꯔꯦꯠ ꯔꯤꯚꯣꯂꯨꯁꯅꯔꯤ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯗꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯦꯛꯇꯔ ꯎꯔꯃꯤꯂꯥ ꯃꯇꯣꯟꯀꯔ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯍꯣꯝ ꯀ꯭ꯋꯥꯔꯟꯇꯤꯟꯗ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 12,960 ꯐꯪꯈꯤ, 193ꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯦ꯫ ꯃꯍꯤꯟꯗ꯭ꯔ ꯒ꯭ꯔꯨꯞꯀꯤ ꯆꯦꯌꯔꯃꯦꯟ ꯑꯅꯟꯗ ꯃꯍꯤꯟꯗ꯭ꯔꯅ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛ ꯒꯣꯜꯗ ꯃꯦꯗꯂꯤꯁꯠ ꯅꯤꯔꯖ ꯆꯣꯄ꯭ꯔꯥꯗ ꯕ꯭ꯔꯥꯟꯗ ꯅ꯭ꯌꯨ XUV 700 ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯗꯤꯋꯥꯂꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯔꯤꯌꯥꯅꯥ ꯂꯩꯉꯥꯛꯅ ꯐꯥꯌꯔ ꯀ꯭ꯔꯦꯀꯔꯁꯤꯡ ꯕꯦꯟ ꯇꯧꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 13ꯗꯗꯤ ꯐꯥꯌꯔ ꯀ꯭ꯔꯦꯀꯔ ꯌꯣꯟꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯑꯅꯤꯃꯛ ꯀꯝꯄ꯭ꯂꯤꯠ ꯕꯦꯟ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯌꯦꯃꯦꯟꯒꯤ ꯈꯔꯅꯤꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯑꯦꯗꯦꯟꯗ ꯂꯩꯔꯤꯕ ꯑꯦꯌꯔꯄꯣꯔꯠ ꯑꯃꯒꯤ ꯃꯅꯥꯛ ꯅꯛꯅ ꯀꯥꯔ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 9 ꯁꯤꯈ꯭ꯔꯦ, 12ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯃꯗꯤ US ꯐꯨꯗ ꯑꯦꯟड ꯗ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ (FDA)ꯅ ꯐꯥꯏꯖꯔ-ꯕꯥꯏꯑꯣꯟꯇꯦꯛ ꯀꯣꯔꯣꯅꯥ ꯚꯦꯛꯁꯤꯟꯕꯨ ꯆꯍꯤ 5ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯏꯃꯔꯖꯦꯟꯁꯤꯗ ꯁꯤꯖꯤꯟꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯦꯛꯁꯤꯟꯒꯤ ꯑꯌꯥꯕ ꯄꯤꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫